आकाशवाणी इम्फाल लांथोकचरी पाउगी सक्ता सक्तम मसिदा मिकोक थीबल लोइद्रिबा फाउबा एनआरसी अपडेट तौबा यादे हाइबा मुख्यमंत्री की वाफम वाथोक खुदिंगमक वारी सानरगा वारोइसिन पुरंगनबा होनमेनसी हाइबा मुख्यमंत्री की आपेल अमसों प्रधानमंत्री नरेंद्र मोदी की 193 सुबा पुंगलिंगी वा मन की बात मुख्यमंत्री युमनाम खेमसान हैरी मिकोक थीबी की थबक लोइद्रिबा फाउबदी नेशनल रजिस्टर ऑफ सिटीजन्स एनआरसी अपडेट तौबा यादे इम्फाल की बाबूपरादा लेबा मुख्यमंत्री की सेक्रेटरीता ngarang पांगथोकिबा पाउगी मिफम अमदा श्री खेमसान हाई मियामना पामलिबासी मिकोक थीबी की थबक चथेद्रिंगै ममांगदा एनआरसी अपडेट तौबनी अदुबु मसी तायोनबा फिबम अमदा लेरमले हिरम असिगी मतांगदा राज्य सरकारना सेमिनार अमा सिन्नबा थौरांग तौरी मुख्यमंत्रीना हाई अखोई डिमांड सिना सुमाइना लेबुइनिंगी सेंसस कोन तौ एनआरसी हाना तौ सो कंफ्यूजन नम लेरे सो दैट सेमिनार म तौरगा असम स्टेट की एनआरसी तौदे याउगिबा लोयर अमा 13 ईयर एक्सपीरियंस लेबा अमसु एंगेज तौदुना लेबनी सो दैट सेमिनार म तौरकांदा हुजिफाउगी सरकारना फंगबा नॉलेज ददी हुई विदाउट सेंसस एनआरसी तौदे तो एनआरसी से कोई लोइनमंग पुन्ना खंगिने इंडिया दा असम दंगाई तौगिबा अदुसु सुप्रीम कोर्ट की डायरेक्टिव अमदनी अदुना एनआरसी सी अखोई सिदा ममुत ताना खंगबा वाली बनिना अदुगी सेमिनार म तौरगा कोई मणिपुर की सु एक्सपर्ट सिंग देन एनआरसी असम दा याउलुवा लोयर याउना टीम खरा अदु तौरगांदा व्हाइट पेपर म पुथोगा एनआरसी सी कर्म मुंग तौदगे हाइदु तानारकांदा प्रोसेस तौगे तौरी करिगुंबा मखलगी एजिटेशन तौबदबो ओरसु हाना फजना वारी साबिरगा सिगै यादे न वारी सानरगा तौबिबा तारगदी पुनम ज्ञान तामिनगनी लेवाक शांति पुरपोइसी सरकार शांति पामे हरसु प्रजाना सीएसओ मैमसिना पुनः यामिनद्रगदी कोई शांति कमाइना पुरकनी शांति पुरकनब होनबदा वारी सासी सेकेंड वर्ल्ड वार वारी सारग लोइसन की नैखोई इशू सिसु वारी सारग लोइसन मिनसी सीमाई थमजगे सरकार से प्रजा की पेंदबैसी सरकार हाइबम थोई अदन वारी सासी अयिंग मणिपुर एनसी मुख्यमंत्री युमनाम खेमसान हैरी मणिपुर हौजिक थोकलिबा चरांगनबा फिबम असिदा राजनीति की खुदोंग चाबा लौबा मानबा थौंगसिंग चथरकपना सरकार असिदा नुआइतबा फाहल्ले थौबाल जिला की वांगजिंग टेक्समदा लेबापोपो नुमिता वांगजिंग तेंथा सिटी ब्लॉक की नौना साबा वीडियो की ऑफिस संगाबगी थोरमदा मुख्यमंत्री नाहाई वाथोक खुदिंगमक फमिनरगा वारी सानदुना वारोइसिन पुरकपा याबसिंग अदु अखोई मसलगी मरक्ता वाखल लाना खंदुना अमना अमबु हुनबगी थौंग चथरिबसी यामना लाइबक थीबनी श्री खेमसान हाई अंगांग अनि सिगिबगी वाथोकतु खाई थमोई नुआइतबा दुबा हौदुगमनी मतंगदुदा जेसीगा अनिरक उजरकांदा कोई होम मिनिस्टर गोविंदास मसा यावना जेसीना पाबसिदो लोइदा पीरगे है मथकदा आई निशान लैगिरवागां दुगी मागे अपोपा बीएसएफ का एएसआई बे है अदु चमादबा थवा मास सिलगे मागे इदेबदुना गुवाहाटी दा नर्सोई माले अदु इम्फाल दा मागे थबक सिलगे हाइना सरकार हाजरीदु मधु बार्गेनिंग नते मागे अवाबदु कोगनबा आइदे ते लाउ तोहान लेबदु पुन्न लेजरगदी अवाब खतंग हेना कोकद्राइना होई सिंजबनी अदु नाकल लमदगी नुमित मंगादगी बल तोक्सलकवा कोई जेसी नो दे मोइना कंबले गिदे हाइबा जरान न तोपा करिम कांदा राजनीति मामा योग थबक्सिना सरकार वकदा नुआइता फावली अदु अनि तमदनिंगसी लाकनु हाइबा चिंगी जगह के आसाबगा मणिपुर की चीफ मिनिस्टर चलो हाइबनसी थवाल की जगह मनिदा अतिंबा लेयगा थमिरपसे थमोय सोरन नुआइजदे थमिनरगा वारी सानरगा सोल्यूशन लोइना तौबे याबदु अखोई मसेनी मरक्ता वाखल लाना खनरगांदा अमना अमबु दोखमुन तौबसी अमु अदा तौबेनु प्रधानमंत्री नरेंद्र मोदी की 193 सुबा पुंगनिंगी वा मन की बात आकाशवाणी की थोंगदा ngasi संदोखरे प्रधानमंत्री की पुंगनिंगी वा असिगी मतांगदा संगाई एक्सप्रेस मणिपुरी एडिशन की एडिटर खोगेंद्र खोमद्रामना असुमना फोंगतोगले महौसागुम प्राइम मिनिस्टर नरेंद्र मोदी ना मागी पुंगनिंगी वारोल अमाइजिंग नमिता ऑल इंडिया रेडियो की खुथांगदा मियामदा थमखरे हंदकी 193 सुबा एपिसोड असिदा इंडियाना साइंस एंड टेक्नोलॉजी लमदा चावखलकपा विन एनर्जी फजन पुथोकपा ngamba asina singma pham mayam thamkhibada natana miyoiba amadi sangaagi marakta leinaba mari environment haibadi akoigi film phagatna thamba asina singma pham kayam su thamkhi इंडियाना साइंस एंड टेक्नोलॉजी की लमदा खौखिबा चाही खरा असदा यामना मांगजन थाना थबक तरोकपा ngambga loinana फास्ट ब्रीदर रिएक्टर अमा कल्पाकमदा मपुंग फाना थबक तौब ngambada प्राइम मिनिस्टर नुंगाइबा फोंदोखि
Prime Minister ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤꯒꯤ self sustaining nuclear chain reaction ꯇꯧꯕ ꯉꯝꯃꯕ ꯃꯗꯨꯁꯨ ꯏꯟꯗꯤꯌꯥꯒꯤ indigenous ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯗꯨꯒꯨꯝꯕ ꯄꯨꯊꯣꯛꯄ ꯉꯝꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯃꯁꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯁꯦ ꯁꯥꯏꯟꯁ ꯑꯃꯁꯨꯡ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯂꯝꯗ ꯌꯥꯝꯅ ꯆꯥꯎꯈꯠꯂꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯁꯤꯅ ꯏꯅꯔꯖꯤ ꯄꯨꯊꯣꯛꯄ ꯉꯝꯕ ꯈꯛꯇꯒꯤ ꯅꯠꯇꯅ ꯇꯨꯡꯒꯤ ꯐꯨꯋꯦꯜꯒꯤ ꯑꯋꯥꯠꯄ ꯃꯌꯥꯝ ꯑꯃꯁꯨ ꯃꯦꯟꯈꯠꯄ ꯉꯝꯃꯒꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤ ꯋꯤꯟ ꯏꯅꯔꯖꯤꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯏꯟꯗꯤꯌꯥꯁꯦ ꯋꯤꯟ ꯏꯅꯔꯖꯤ ꯐꯖꯅ ꯄꯨꯊꯣꯛꯄ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯤꯁꯨꯕ ꯊꯥꯛꯇ ꯂꯩꯔꯤꯕꯅꯤ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯍꯣꯠꯅꯕꯗꯒꯤ ꯏꯟꯗꯤꯌꯥꯅ ꯄꯨꯊꯣꯛꯄ ꯋꯤꯟ ꯏꯅꯔꯖꯤꯒꯤ ꯆꯥꯡ ꯑꯁꯦ 56 ꯒꯤꯒꯥꯋꯥꯠ ꯐꯥꯎꯕ ꯌꯧꯔꯕꯅꯤ ꯃꯃꯥꯡꯒꯤ ꯆꯍꯤ ꯈꯛꯇꯗ ꯒꯤꯒꯥꯋꯥꯠ 6 ꯄꯨꯊꯣꯛꯇꯨꯅ ꯁꯤꯒꯨꯝꯕ ꯊꯥꯛ ꯑꯁꯤ ꯌꯧꯕ ꯉꯝꯕꯅꯤ ꯁꯤꯒꯨꯝꯕ ꯑꯁꯤ ꯌꯥꯝꯅ ꯐꯩ ꯃꯁꯤꯅ ꯐ꯭ꯌꯨꯆꯔꯒꯤ ꯏꯅꯔꯖꯤ ꯊꯥꯏꯅ ꯁꯤꯖꯤꯟꯅꯔꯛꯏꯕ ꯃꯑꯣꯡ ꯃꯌꯥꯝꯁꯤꯗꯒꯤ ꯃꯩ ꯄꯨꯊꯣꯛꯄꯅꯤ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯃꯁꯤ ꯃꯌꯥꯝꯁꯤꯗꯒꯤ ꯍꯣꯡꯗꯣꯛꯑꯀꯥꯟꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯁꯨ ꯀꯥꯟꯅꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯏꯅꯔꯖꯤ ꯄꯨꯊꯣꯛꯄꯗ ꯏꯟꯗꯤꯌꯥꯅ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯪꯁꯤꯜꯂꯛꯏ ꯍꯥꯏꯗꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯑꯗꯒꯤ ꯆꯠꯅꯔꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯉꯥꯛ ꯁꯦꯟꯕꯒꯤ ꯋꯥꯐꯝꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯄꯟꯈꯤ ꯂꯥꯛꯀꯗꯧꯔꯤꯕ ꯊꯥ ꯍꯥꯏꯗꯤ ꯃꯦ ꯊꯥ ꯑꯁꯤ ꯕꯨꯙ ꯄꯨꯔꯅꯤꯃꯥꯒ ꯂꯣꯏꯅꯅ ꯍꯧꯒꯗꯕꯅꯤ ꯒꯧꯇꯝ ꯕꯨꯙꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛ ꯑꯁꯤꯅ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯐꯅ ꯊꯝꯕꯗ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯁꯝꯅ ꯒꯧꯇꯝ ꯕꯨꯙꯅ ꯃꯥꯒꯤ ꯂꯧꯁꯤꯡ ꯍꯥꯏꯕ ꯑꯗꯒꯤ ꯅꯤꯔꯚꯥꯅ ꯐꯪꯕ ꯍꯥꯏꯕꯁꯦ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯒꯤ ꯃꯈꯥꯗ ꯃꯇꯝ ꯁꯥꯡꯅ ꯐꯝꯃꯒ ꯃꯗꯨꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯦꯠꯁꯤꯟꯅ ꯊꯝꯃꯀꯥꯟꯗ ꯐꯪꯈꯤꯕꯅꯤ ꯃꯗꯨꯅ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯀꯤ ꯃꯇꯥꯡꯗꯁꯨ ꯒꯧꯇꯝ ꯕꯨꯙꯅ ꯃꯤꯌꯥꯝꯗ ꯑꯆꯧꯕ ꯄꯥꯎꯖꯦꯜ ꯄꯤ ꯍꯥꯏꯕ ꯋꯥꯐꯝ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯊꯝꯈꯤ ꯀꯔꯅꯥꯇꯀꯥꯗ ꯀꯔꯃ ꯃꯣꯅꯥꯁꯇꯔꯤ ꯍꯥꯏꯅ ꯃꯐꯝ ꯑꯃꯗ ꯃꯐꯝ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯍꯤꯡꯕ ꯎꯃꯪ ꯚꯥꯏꯕ꯭ꯔꯦꯟꯠ ꯐꯣꯔꯦꯁ ꯍꯥꯏꯗꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯃꯐꯝ ꯑꯗꯨꯒꯤ ꯑꯦꯀꯔ 100 ꯄꯥꯛ ꯆꯥꯎꯕꯁꯤꯗ ꯎ ꯄꯥꯝꯕꯤ ꯃꯈꯜ 700 ꯐꯖꯅ ꯍꯧꯔꯒ ꯂꯩꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯅ ꯒꯧꯇꯝ ꯕꯨꯙꯅ ꯃꯍꯧꯁꯥ ꯄꯥꯝꯕꯤ ꯁꯥ ꯉꯥ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯃꯠꯇ ꯑꯣꯏꯅꯅꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯄꯤꯕꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯇꯤꯆꯤꯡ ꯃꯌꯥꯝ ꯑꯁꯦ ꯍꯧꯖꯤꯛꯀꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯤꯕꯝ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛ ꯑꯃꯒ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯅꯨꯡꯗꯁꯨ ꯉꯥꯏꯇꯅ ꯑꯃꯒ ꯃꯨꯛꯅꯕ ꯐꯤꯕꯝ ꯁꯤꯗ ꯃꯤꯕꯨ ꯅꯨꯡꯁꯤꯕ ꯖꯤꯕꯕꯨ ꯅꯨꯡꯁꯤꯕ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯃꯍꯥꯛꯀꯤ ꯄꯥꯎꯖꯦꯜ ꯑꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯒꯧꯇꯝ ꯕꯨꯙꯅ ꯊꯝꯈꯤ ꯅꯦꯆꯔ ꯑꯃꯗꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯀ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯍꯧꯈꯤꯕ ꯏꯄꯤꯁꯣꯗꯁꯤꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯊꯝꯗꯨꯅ ꯂꯥꯛꯄꯒꯨꯝ ꯍꯟꯗꯛꯁꯨ ꯑꯗꯨꯃꯛ ꯊꯝꯈꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝ ꯈꯔ ꯊꯝꯂꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯔꯟ ꯑꯣꯐ ꯀꯠꯁ ꯃꯐꯝꯁꯦ ꯅꯣꯡꯖꯨ ꯊꯥ ꯈꯨꯗꯤꯡꯒꯤ ꯐ꯭ꯂꯦꯃꯤꯡꯒꯣ ꯍꯥꯏꯕ ꯎꯆꯦꯛꯁꯤ ꯃꯁꯤ ꯂꯤꯁꯤꯡꯗ ꯅꯠꯇꯦ ꯂꯥꯛꯇ ꯂꯥꯛꯏ ꯍꯧꯖꯤꯛꯁꯨ ꯂꯥꯛꯑꯦ ꯃꯣꯏꯁꯦ ꯃꯔꯨꯝ ꯀꯣꯛꯇꯅ ꯃꯁꯥ ꯀꯣꯟꯗꯅ ꯂꯩ ꯃꯗꯨꯅ ꯃꯤꯌꯥꯝꯅꯁꯨ ꯃꯥꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯃꯈꯜ ꯑꯁꯤꯒꯤ ꯂꯥꯛꯑꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯅꯕ ꯃꯗꯨꯒꯨꯝꯕ ꯃꯑꯣꯡꯗ ꯃꯤꯌꯥꯝꯅ ꯁꯦꯝꯒꯠꯂꯤ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯃꯗꯨꯗ ꯑꯀꯥꯏꯕ ꯂꯩꯇꯅꯕ ꯍꯣꯠꯅꯩ ꯍꯥꯏꯗꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤ ꯑꯗꯒꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯧꯔꯣꯛꯀꯤ ꯃꯇꯝꯁꯤꯗ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯁꯃꯨꯁꯤ ꯃꯄꯩ ꯄꯨꯂꯞ ꯍꯦꯛ ꯂꯥꯛꯄ ꯁꯃꯨꯒ ꯃꯤꯒꯁꯤ ꯍꯦꯛ ꯑꯁꯤꯗ ꯃꯨꯛꯅꯔꯛꯄ ꯈꯣꯠꯄ ꯂꯩꯕ ꯂꯝꯒꯤ ꯁꯃꯨ ꯍꯥꯏꯕꯁꯤꯅ ꯃꯍꯩ ꯃꯔꯣꯡ ꯃꯥꯡꯍꯟ ꯇꯥꯍꯟꯕ ꯂꯣꯏꯅ ꯇꯧꯕ ꯁꯤꯒꯨꯝꯕ ꯃꯇꯥꯡꯗꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯄꯟꯈꯤ ꯑꯗꯨꯕꯨ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯍꯧꯖꯤꯛ ꯒꯖ ꯃꯤꯇ꯭ꯔꯥ ꯍꯥꯏꯗꯅ ꯒ꯭ꯔꯨꯞ ꯑꯃ ꯈꯜꯂꯀꯥꯟꯗ ꯁꯃꯨꯒ ꯃꯤꯑꯣꯏꯕꯒ ꯃꯔꯛꯇ ꯃꯨꯛꯅꯕ ꯊꯣꯛꯇꯅꯕ ꯁꯃꯨꯗꯨꯁꯨ ꯅꯨꯡꯉꯥꯏꯅ ꯃꯤ ꯃꯌꯥꯝꯅ ꯌꯦꯡꯕ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯐꯝꯁꯤ ꯐꯖꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯂꯛꯄꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯁꯖꯤ ꯃꯈꯜ ꯑꯃ ꯁꯠꯇꯤꯁꯒꯔꯗꯗꯤ ꯃꯁꯦ ꯃꯇꯝ ꯑꯃꯗ ꯃꯇꯝ ꯁꯥꯡꯅ ꯏꯊꯤ ꯅꯨꯡꯉꯥꯏꯅ ꯎꯔꯨꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏꯕꯅ ꯁꯥ ꯎꯆꯦꯛ ꯑꯃꯗꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯗꯒꯤ ꯃꯤꯑꯣꯏꯕꯒ ꯂꯩꯅꯕ ꯃꯔꯤ ꯈꯪꯕꯗꯒꯤ ꯉꯥꯛ ꯁꯦꯟꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯕ꯭ꯂꯦꯛ ꯕꯛ ꯑꯁꯦ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯅ ꯎꯔꯦ ꯍꯥꯏꯗꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯏ ꯑꯗꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯁꯨ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯋꯥꯒꯤ ꯄꯣꯠꯊꯣꯛꯀꯤ ꯃꯇꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯗ ꯄꯟꯈꯤ ꯋꯥ ꯍꯥꯏꯕꯁꯦ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯑꯗꯨ ꯃꯇꯝ ꯑꯃꯗꯗꯤ ꯋꯥꯁꯤ ꯎꯒꯤ ꯃꯅꯨꯡ ꯆꯟꯗꯨꯅ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯁꯤꯗ ꯌꯥꯝꯅ ꯌꯥꯔꯝꯗꯕ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤꯗꯤ ꯋꯥꯁꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ 2017ꯗꯒꯤ ꯋꯥꯁꯦ ꯑꯩꯈꯣꯏ ꯒ꯭ꯔꯥꯁꯀꯤ ꯃꯅꯨꯡ ꯆꯟꯗꯅ ꯄꯨꯊꯣꯛꯄꯗ ꯐꯣꯔꯦꯁꯅ ꯑꯊꯤꯡꯕ ꯂꯩꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯋꯥꯗꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯁꯥꯔꯦ ꯍꯥꯏꯗꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯐ꯭ꯔꯥꯟꯁꯇ ꯄꯥꯡꯊꯣꯛꯄ ꯌꯨꯔꯣꯄꯤꯌꯟ ꯒꯥꯔꯜꯁ ꯃꯦꯊꯃꯦꯇꯤꯛꯁ ꯑꯣꯂꯦꯝꯄꯤꯌꯥꯠꯀꯤ ꯋꯥꯐꯝ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯄꯟꯈꯤ ꯃꯗꯨꯗ ꯄꯥꯡꯊꯣꯛꯄꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯅꯨꯄꯤ ꯃꯆꯥꯒꯤ ꯇꯤꯝꯅ 6ꯁꯨꯕ ꯄꯣꯖꯤꯁꯟ ꯐꯪꯉꯛꯄꯗ ꯅꯠꯇꯅ ꯃꯦꯗꯜ ꯃꯌꯥꯝ ꯑꯃ ꯂꯧꯔꯛꯄꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯐꯝꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤ ꯏꯗꯨꯀꯦꯁꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯒ ꯂꯣꯏꯅꯅ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯁꯥ ꯉꯥ ꯎꯆꯦꯛ ꯃꯤꯑꯣꯏꯕꯒ ꯂꯩꯅꯕ ꯃꯔꯤꯒꯤ ꯃꯇꯥꯡꯗꯁꯨ ꯊꯝꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯏ ꯄꯥꯎ ꯀꯥꯡꯕꯨꯅ ꯄꯨꯊꯣꯛꯄ ꯆꯌꯣꯜꯒꯤ ꯄꯥꯎꯒꯤ ꯁꯛꯇꯝ ꯂꯣꯏꯖꯔꯦ ꯈꯣꯝꯖꯤꯟꯕ ꯑꯃꯁꯨꯡ ꯄꯨꯊꯣꯛꯄ ꯊꯣꯛꯆꯣꯝ ꯖꯣꯒꯦꯟꯗ꯭ꯔꯖꯤꯠ ꯇꯦꯡꯕꯥꯡꯕ ꯊꯣꯛꯆꯣꯝ ꯕꯥꯔꯨꯟ ꯂꯤꯖꯈꯤꯕ ꯃꯥꯏꯕꯝ ꯗꯤꯖꯃꯅꯤ